Delhi ki tongan mafamda sabagi chang 45 degrees Celsius yaurakpaga loinana heatwave kaya lakpa yabagi chingnaba leibana Indian Meteorological Department IMD na red alert lautokre. Ningsing biyabadi haukiba ningthaukaban dumita IMD na Delhi da orange alert lautokiba laikrabane. Delhi ki tongan mafam kaya da 45 degrees Celsius ki chang da sabat thengnare. Wasi chatlibatha sigi manungda anisubu oina thengnamane. Official reading singi matung inna subdivision 43.4 degrees Celsius, Palamda 44.3 degrees Celsius, Lodi Rota 43.4 degrees Celsius, Redsta 44.9 degrees Celsius, Amadi Ayanagarda Kwaidagi Wang oina 45.3 degrees Celsius, Yona Sabat Thiniki Hedi. IMD ki forecast matung ina Delhi da hayeng fauba 44 degi 45 degrees Celsius faugi manungda saba thengnagadi haikibani.